ꯄꯍꯜꯒ꯭ꯔꯥꯝꯒꯤ ꯑꯦꯇꯦꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯡ 94 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯆꯨꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯀꯨꯞ ꯑꯃꯍꯦꯛꯇꯗ ꯄꯥꯀꯤꯁꯇꯥꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯆꯠꯊꯅꯤꯡꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯃꯍꯦꯛ ꯆꯠꯊꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯚꯔ ꯇꯧꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄꯍꯜꯒ꯭ꯔꯥꯝ ꯑꯦꯇꯦꯛꯀꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯁꯁꯄꯦꯟ ꯇꯧꯕ, ꯗꯥꯝ ꯊꯤꯡꯖꯤꯟꯗꯨꯅ ꯏꯁꯤꯡ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ, ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯍꯟꯍꯟꯕꯒꯤ ꯑꯣꯏꯅ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯈꯔ ꯕꯦꯟ ꯇꯧꯔꯤꯕ ꯃꯁꯤ ꯃꯉꯥꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯣꯏꯗꯣꯛꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯁꯃꯤꯔꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯅꯠꯇꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯅꯤ ꯍꯥꯏꯗꯨꯅ ꯄꯍꯜꯒ꯭ꯔꯥꯝꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯔꯥꯜ ꯁꯤꯖꯕ ꯇꯥꯔꯒꯁꯨ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯤ꯫ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗꯗꯤ ꯑꯗꯨꯃꯛ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯍꯥꯎꯇꯤꯁ ꯑꯃꯁꯨꯡ ꯌꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯔꯦꯗ ꯁꯤꯗ ꯌꯨꯑꯦꯁꯀꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯩꯅꯥ ꯑꯃꯁꯨꯡ ꯁꯥꯎꯊ ꯆꯩꯅꯥ ꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅꯃꯛ ꯂꯣꯏꯅꯃꯛ ꯈꯪꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤꯁꯨ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯦꯟꯗꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯧꯈꯤꯕ ꯆꯍꯤ 2024 ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯦꯟꯗꯤꯡ ꯍꯦꯟꯒꯠꯄ ꯆꯍꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯒ꯭ꯂꯣꯕal ꯁ꯭ꯇꯦꯖꯀꯤ ꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯔꯤꯕ ꯍꯣꯠ ꯇꯣꯄꯤꯛ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯤ, ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯅꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯅꯤ ꯑꯦꯌꯔꯂꯥꯏꯟꯁꯤꯡ ꯄꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯈꯨꯗꯛꯇꯒꯤ ꯑꯣꯏꯅ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯄꯍꯜꯒ꯭ꯔꯥꯝꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯗꯨꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯀ꯭ꯌꯨꯁ ꯇꯧꯔꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯂꯧꯈꯠꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯍꯜꯒ꯭ꯔꯥꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯗꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯁꯥꯃꯛ ꯑꯁꯤꯁꯨ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯕꯂꯣꯆꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯇ꯭ꯔꯦꯟ ꯍꯥꯏꯖꯦꯛ ꯇꯧꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛ ꯑꯁꯤ ꯃꯔꯥꯟ ꯌꯥꯝꯅ ꯀꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧꯈꯠꯅꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯤꯉꯩꯒꯤ ꯑꯁꯤꯗ ꯃꯦꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯄꯔꯁꯦꯞꯁꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯄꯣꯒꯦꯟꯗꯥ ꯀꯌꯥ ꯑꯃ ꯆꯂꯥꯏꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯛ ꯆꯠꯊꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯑꯣꯄꯔꯦꯠ ꯇꯧꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯀꯌꯥ ꯑꯃ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯟ ꯇꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯁꯨ ꯁꯣꯛꯅꯔꯤ꯫ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯒꯥꯖꯥ, ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ, ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯃꯨꯛꯅꯕ ꯀꯌꯥ ꯑꯃ, ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤ ꯋꯥꯔꯜꯗ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯦꯟꯗꯤꯡ ꯑꯁꯤꯗ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯥꯛꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2024 ꯑꯁꯤ ꯋꯥꯔꯜꯗ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗ ꯄꯩꯁꯥ ꯊꯥꯗꯈꯤꯕ ꯆꯍꯤ ꯑꯃ ꯑꯗꯨꯃꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤꯂꯤꯇꯔꯤꯗ ꯄꯩꯁꯥ ꯊꯥꯗꯈꯤꯕ ꯑꯁꯤ 2024ꯒꯤ ꯑꯣꯏꯅ ꯌꯨꯑꯦꯁ, ꯔꯁꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯅ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯔꯤꯁꯨꯕ ꯇꯥꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤꯗ ꯌꯨꯑꯦꯁꯅ ꯃꯔꯨꯑꯣꯏꯅ ꯂꯤꯗ ꯇꯧꯗꯨꯅ ꯁꯦꯝꯈꯤꯕ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯌꯟꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯦꯟꯗꯤꯡ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯤꯡ ꯌꯥꯝꯅ ꯊꯥꯗꯕꯗꯤ ꯑꯃꯠꯇ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯦꯇꯣꯒꯤ ꯃꯤꯡꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯑꯗꯨꯃꯛ ꯀꯣꯚꯔ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯂꯛꯂꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯌꯥꯎꯔꯤꯕ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅꯁꯨ
ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯦꯟꯗꯤꯡ ꯑꯁꯤ ꯍꯦꯟꯒꯠꯇꯨꯅ ꯁꯔꯨꯛ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯦꯇꯣꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯂꯝ ꯑꯁꯤꯗ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯗꯔꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯗꯅ ꯍꯧꯖꯤꯛ ꯑꯁꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯂꯤ ꯃꯁꯤꯒꯨꯝꯂꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯍꯦꯛꯀ ꯉꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯨꯝꯅ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩꯕꯅ ꯖꯔꯃꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯗꯅ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯌꯨꯔꯣꯞ ꯍꯥꯏꯔꯤꯕ ꯀꯟꯇꯤꯅꯦꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯌꯥꯝꯕ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯃꯈꯣꯏꯅ ꯀꯣꯚꯔ ꯇꯧꯗꯨꯅ ꯑꯗꯨꯒ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ USꯇ ꯊꯥꯖꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯄꯣꯂꯤꯁꯤ ꯀꯌꯥ ꯑꯃ ꯆꯂꯥꯏꯔꯛꯂꯤꯕ ꯑꯁꯤꯗ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯦꯔꯤꯀꯥ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯥꯖꯗꯨꯅ ꯂꯩꯊꯣꯛꯄ ꯑꯁꯤ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯪꯅꯔꯛꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯑꯁꯤ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯌꯦꯃꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯣꯇꯤꯁ ꯍꯥꯏꯔꯤꯕ ꯏꯔꯥꯟꯅ ꯕꯦꯛ ꯇꯧꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯂꯤꯁꯤꯌꯥ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏꯔꯤꯁꯤꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯕꯅꯤ ꯍꯥꯏꯗꯨꯅ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯌꯦꯃꯦꯟꯗ ꯂꯩꯔꯤꯕ ꯍꯣꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ USꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯁꯤ ꯌꯦꯃꯦꯟꯗ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤꯗꯃꯛꯇ USS ꯍꯦꯔꯤ ꯇ꯭ꯔꯨꯃꯦꯟ ꯍꯥꯏꯔꯤꯕ USꯀꯤ ꯋꯥꯔꯁꯤꯞ ꯑꯁꯤꯗ ꯍꯨꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯗꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯗꯨꯕꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ USꯀꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ F-18 ꯁꯨꯄꯔ ꯍꯣꯔꯅꯦꯠ ꯖꯦꯠ ꯑꯃ ꯔꯦꯗ ꯁꯤꯗ ꯇꯥꯁꯤꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ USꯀꯤ F-18 ꯍꯣꯔꯅꯦꯠ ꯖꯦꯠ ꯑꯁꯤ $60 ꯃꯤꯂꯤꯌꯟ ꯄꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ ꯖꯦꯠ ꯑꯃꯈꯛꯅꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ USꯀꯤ ꯋꯥꯔꯁꯤꯞ ꯑꯃꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯀ꯭ꯔꯥꯐꯠ ꯑꯁꯤ ꯀꯔꯝ ꯇꯧꯗꯨꯅ ꯔꯦꯗ ꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯦꯃꯦꯟꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ USꯀꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ ꯍꯧꯖꯤꯛ ꯍꯣꯔꯅꯦꯠ ꯖꯦꯠ ꯇꯥꯁꯤꯟꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯃꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯣꯇꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯕꯣꯝꯕꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯁꯤꯖꯤꯟꯅꯕ MQ-9 ꯔꯤꯄꯔ ꯗ꯭ꯔꯣꯟ ꯑꯁꯤ ꯍꯣꯇꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯊꯕ ꯇꯔꯦꯠ ꯁꯨꯖꯤꯜꯂꯛꯈ꯭ꯔꯦ MQ-9 ꯍꯥꯏꯔꯤꯕ ꯔꯤꯄꯔ ꯗ꯭ꯔꯣꯟ ꯑꯁꯤꯁꯨ ꯑꯃꯃꯝꯗ $30 ꯃꯤꯂꯤꯌꯟ ꯄꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯥꯡꯕ ꯗ꯭ꯔꯣꯟꯁꯤꯡꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯃꯦꯟꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ US ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯅ $330 ꯃꯤꯂꯤꯌꯟ ꯔꯣꯝꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤ ꯃꯊꯪꯁꯤꯅ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯑꯃꯨꯛ ꯂꯥꯛꯑꯒ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯠ ꯆꯩꯅꯥ ꯁꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯐꯤꯂꯤꯄꯤꯟ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯃꯨꯟꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯐꯤꯂꯤꯄꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨꯖꯤꯂꯦꯟड ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯗꯤꯐꯦꯟꯁ ꯄꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯗꯤꯐꯦꯟꯁ ꯄꯦꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯅ꯭ꯌꯨꯖꯤꯂꯦꯟडꯒꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯁꯤ ꯐꯤꯂꯤꯄꯤꯟꯗ ꯂꯥꯛꯇꯨꯅ ꯂꯩꯕ ꯌꯥꯕ ꯐꯤꯂꯤꯄꯤꯟꯒꯤ ꯑꯣꯏꯅꯁꯨ ꯅ꯭ꯌꯨꯖꯤꯂꯦꯟꯗ ꯂꯥꯛꯇꯨꯅ ꯂꯩꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯌꯥꯕ ꯑꯗꯨ ꯌꯥꯎꯔꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯟꯅ ꯊꯦꯡꯅꯕꯤꯅꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯌꯨꯅꯤꯐꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯁꯥꯎꯠ ꯆꯩꯅꯥ ꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯊ꯭ꯔꯦꯠ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ USꯀ ꯑꯐꯕ ꯃꯔꯤ ꯊꯝꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ USAꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ USꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤ ꯀꯌꯥꯁꯤꯡ ꯑꯁꯤ ꯎꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯊ꯭ꯔꯦꯠ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ USꯀꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ USꯇ ꯊꯥꯖꯗꯨꯅ ꯂꯩꯕ ꯑꯁꯤ ꯌꯥꯔꯛꯂꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯈꯜꯂꯛꯄꯗꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯁꯨ ꯐꯣꯡꯗꯣꯛꯅꯔꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯗ
ꯍꯧꯖꯤꯛ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯤꯂꯤꯇꯔꯤꯂꯤ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯔꯒꯁꯨ ꯆꯩꯅꯥꯒ ꯊꯦꯡꯅꯕ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯔꯣꯏꯗꯕꯅ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ